Abi ada ko. Gua khang ko. Unga manga guna tong le ko. Sayang kap ko mal na tadi. Sene ma'am, thoi bi lai ra sida. Masayam nung si. Thoi bi mama na ya khoi masayam man ya. Masayam man ya. Thoi bi mama na. Khoi mana so kakao pisa ni hana pisa ga ma'am saving tok jara me ko. Cha ba di phang hong sa. Nang khang ni ko. Atu na hai di cha thoi bi tong na nang su nung si ba ni na ko. Baba na nangi ma ka tan te ai su lai lao hai na ko. Tapi kakak ini ko. Ado hai di ai na thoi bi ga cha me na phang hong ra ga chu isona sil la ga ngasi di thoi bi ma sak na ba adu ga icha thoi bi ma ka cha me na pang ni na yam harawe Ma'am punong po ang puti na ako channel da tram nok tiri ma'am ma'am ngasi se ai di nuksi da ba se ma'am cha thoi bi man bam ko thoi na ma'am na hai ba do ado cha thoi bi do ma gi yumda ma gi baba na bu ko re hai di cha thoi bi ga di ai na chak chamina ba ngam jau da ba do ado baba na khar nu ai ja da ba ye da do na ko ado na mai ma cha na pi ko na chak chamina se thoi bi tong na dum khal lo ai ko hoi nuksi ai ada mana kan tak khande anna thoi bi ga samana pani na nungsi ba poi anna hojiki ita do ga su una ba challe aruga daga na chak samina si hai ada me amaduna ara chala kanda akoi hojiki thoi bi ma ba ita do ma bu chara ke aruga ma ga video na mag hap chara ke na mo de chali ne hoje puri pok tane ne chali je hoje daga da ge na address to hangaga hoji ai ga sibanan ga chali ya ta me aduga puri pok ki oil pump malak tani hai oil pump jaw ga phone toroga hangnaraga muk changa ge aduga jumda ju thoi bi kaw ma lai ki cha do adu ming su thoi bi hana ko do amgen nong si aduna hoji amka isa thoi bi man ba isa do ma'am ga punna unaw si aduga sak uchara ke ha ta ma'am adu ai oraga makha ta video hap chara ge Mayam ai hojik yaure aduga icha thoi bi manak te yaure ba ta lan ge gar da lo ka sukai la lo lan ge la ai na hojik yaure se kai da dum yam na khang bi ramani ai uri pok tani icha thoi bi manak te yaure icha thoi bi ga khoi ni pun he maram kai kina ba da icha thoi bi jo khoi hanai thoi bi ga masakar manai aduga pokon mi te ke dei title sa ga de lo na ma manai ko ai di si angak pani hai tare myam je na comment dau gi am ko masak man ko mai thok lei na na nam su u bi ji ni ko adu ai je chalam da ba ji ga sangba adu ga ma gi su hojik sangi ngai du ga lak pane aduna moi baba na phone to ra ha pa du ni ai ngon da ai di cha thoi bi ga khoi chak chami na ni ga na taw ga phangong da ba do ado ai ji sa lai ba ni na ai ji jum da thoi bi ka we nang ga khang na ga na adu cha thoi bi ga phangong da ba do isa ko ina chak chami na ga ne na si je lakpani ado dadana so dwaina yonda nuksi na harauna aduga ke manjo yon invite ta pagi thank you haningi maram de moi ni na samana pulan bi draga de anga je komai puluni ko athoi bi de gi sunga sidi wahai khrata si thoi bi class kya tamge aduga thoi bi gi ming school da kari kawi aduga jomna na kari kawi ha na ko thoi bi da hange ko thoi bi jomda thoi bi dum ko banai ming sa ha ko ai school da na kai ko ba Fiona Longsom. Class na kya na ho si? 8 ta. Acha. Nang kagala kani khang bang si? Khang de. Baba na haidra. Hoji wa hai ba. Mana wa ngang wa se adum khara tap pe kai ga le hai da ngasi aina ma video namdri mang da hang nge ma mana ngang wa se tang lum mi hai ba ta re aduga iju kai me du naina da da thoi bi do tolo wa mana ikai se dum ai hanga khane na kaka se kai dinu ne khang ba khang de kaka se kai dinu khang de kaka asam da gi ni ba asam khang ba khang gi ko ta le ko school de pung kya ta chali na exam to na pa pung nipa pung tare makhai khar hem ba da
ꯑꯗꯨꯒ ꯄꯨꯡ ꯀꯌꯥꯗ ꯍꯜꯂꯛꯄ ꯄꯨꯡ 3ꯒ ꯈꯔ ꯍꯦꯟꯕꯗ ꯑꯗ ꯍꯜꯂꯛꯄ ꯑꯃꯨꯛꯀ ꯇ꯭ꯌꯨꯁꯟꯁꯨ ꯆꯠꯂꯤ ꯍꯥꯏ ꯄꯨꯡ 4ꯗꯩ ꯇ꯭ꯌꯨꯁꯟꯅ ꯃꯥꯏ ꯃꯇꯝꯁꯦ ꯍꯥꯏꯗꯤ ꯄꯨꯔꯥ ꯑꯩꯒ ꯗꯗꯥꯒ ꯇꯥꯟꯅ ꯀꯥꯟꯗ ꯁ꯭ꯀꯨꯜ ꯇ꯭ꯌꯨꯁꯟ ꯄꯨꯔꯥ ꯁꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯚꯤꯅꯤꯡꯒꯨꯝꯕꯗꯒꯤ ꯅꯨꯡꯗꯥꯡꯒꯨꯝꯕꯗꯩꯗ ꯁꯪꯉꯤ ꯅꯠꯇ꯭ꯔꯥ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯁꯪꯗꯦꯀꯣ ꯁꯥꯟꯅꯕ ꯈꯣꯠꯄꯗꯤ ꯄꯥꯝꯕ꯭ꯔꯥ ꯅꯪ 사나마 해서 뭐 아웃도어 게임스 스쿨에 좀 사네 깨깨 사나 빰 사나마 뭐야 좀 판단은 사나마 우리 사나대 아드마나 ꯆꯦꯟꯕ ꯈꯣꯠꯄ ꯑꯗꯨꯒ ꯁ꯭ꯀꯨꯜꯗ ꯑꯗꯨꯝ ꯁꯥꯟꯅꯍꯜꯂꯤꯗꯅ 어디 사나대 ꯕꯦꯗꯃꯤꯟꯇꯟ ꯀꯩꯀꯥ ꯑꯃꯐꯥꯎ ꯁꯥꯟꯅꯗꯦ ꯁꯥꯟꯅꯕ ꯅꯁꯥꯒꯤ ꯑꯄꯥꯝꯕꯗꯤ ꯀꯩ ꯂꯩ ꯀꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯃꯣꯕꯥꯏꯜ ꯒꯦꯝ ꯁꯥꯟꯅꯕ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯁ꯭ꯄꯣꯔꯠ ꯁꯥꯟꯅꯕ ꯄꯥꯝꯕ꯭ꯔꯥ ꯅꯪ ꯀꯔꯤ ꯄꯥꯝꯃꯤ ꯅꯪꯒꯤ ꯍꯣꯕꯤꯗꯣ ꯅꯠꯇ꯭ꯔ ꯁꯥꯟꯅꯕ ꯄꯥꯝꯗ꯭ꯔꯦ ꯑꯩꯗꯤ ꯃꯨꯚꯤꯁ ꯌꯦꯡꯕ ꯄꯥꯝꯃꯤ ꯀꯥꯔꯇꯨꯟ ꯌꯦꯡꯕ ꯄꯥꯝꯃꯤ ꯅꯠꯇ꯭ꯔ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯩꯗꯅꯀꯣ ꯑꯩ ꯍꯣꯕꯤꯕꯨꯗꯤ ꯌꯦꯛꯄ ꯌꯥꯝ ꯄꯥꯝꯃꯦ ꯌꯦꯛꯄ ꯄꯥꯝꯕ ꯑꯣꯀꯦ ꯗ꯭ꯔꯣꯌꯤꯡ ꯑꯗꯨꯗꯤ ꯐꯖꯅ ꯇꯧꯔꯝꯒꯅꯤꯅꯦ ꯍꯥ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯅꯪꯒꯤ ꯁꯤꯁꯇꯔ ꯑꯅꯤꯈꯛ ꯂꯩꯀꯣ ꯃꯣꯏꯅ ꯃꯃꯤꯡ ꯀꯩ ꯀꯧꯏ ꯃꯌꯥꯏꯅ ꯁꯦꯂꯤꯅꯥ ꯑꯗꯨꯒ ꯑꯇꯣꯝꯕꯤꯅ ꯀꯥꯕꯤꯌꯥ ꯑꯣ ꯑꯇꯣꯝꯕꯤꯗꯤ ꯁ꯭ꯀꯨꯜ ꯀꯥꯗ꯭ꯔꯤꯀꯣ ꯀꯥꯔꯕ ꯀꯥꯔꯝꯅꯤ ꯀꯥꯔꯦ ꯀꯌꯥ ꯇꯝꯃꯤ ꯃꯣꯏꯅꯤꯗꯤ ꯌꯥꯏꯃꯅ ꯀ꯭ꯂꯥꯁ 1 ꯇꯝꯕ ꯑꯗꯨꯒ ꯑꯇꯣꯝꯕꯤꯒꯤꯗꯤ ꯄ꯭ꯔꯤ ꯅꯁꯔꯤ ꯑꯣꯀꯦ ꯅꯔꯁꯔꯤꯀꯣ ꯑꯣꯀꯦ ꯑꯝꯗ ꯁꯤ ꯇꯦꯇꯨ ꯌꯩꯁꯦ ꯀꯅꯥꯏꯅꯣ ꯈꯪꯕ꯭ꯔꯥ ꯊꯣꯏꯕꯤꯒꯤꯀꯣ ꯀꯀꯥꯅꯅꯦ ꯃꯥꯅ ꯑꯩꯅ ꯀꯣꯏꯕ ꯄꯨꯅꯤ ꯇꯧꯔ ꯉꯝꯍꯧꯗꯕꯗꯣ ꯑꯩꯅ ꯆꯠꯄ ꯈꯨꯗꯤꯡ ꯃꯥꯁꯦ ꯄꯨꯕ ꯇꯧꯅ ꯑꯩꯉꯣꯟꯗ ꯐꯤꯜ ꯑꯣꯏꯗ꯭ꯔꯥ ꯑꯣꯏꯀꯣ ꯑꯗꯨꯒ ꯃꯥꯅꯁꯨ ꯀꯀꯥꯕꯨ ꯄꯤꯖꯅꯤ ꯍꯥꯏꯅ ꯄꯩꯁꯥꯒ ꯃꯌꯥꯝ ꯁꯦꯚꯤꯡ ꯇꯧꯖꯔꯝꯃꯤꯀꯣ ꯆꯥꯕꯗꯤ ꯐꯪꯍꯧꯗ꯭ꯔꯦ ꯅꯪ ꯈꯪꯉꯤꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯏꯆꯥ ꯊꯣꯏꯕꯤ ꯇꯧꯅ ꯅꯪꯕꯨꯁꯨ ꯅꯨꯡꯁꯤꯕꯅꯤꯅꯀꯣ ꯕꯕꯥꯅ ꯅꯪꯒꯤ ꯃꯥ ꯈꯛꯇ ꯅꯠꯇꯦ ꯑꯩꯁꯨ ꯂꯩ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯒ ꯅꯪꯁꯦ ꯑꯩꯒ ꯆꯥꯃꯤꯟꯅꯅꯤ ꯍꯥꯏꯅ ꯉꯁꯤ ꯑꯩ ꯂꯥꯛꯄꯅꯦꯕ ꯁꯤ ꯅꯪ ꯍꯔꯥꯎꯕ꯭ꯔꯥ ꯁꯥꯎꯅꯤꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯨꯅꯤꯡꯕ꯭ꯔꯥ ꯀꯀꯥꯁꯦ ꯑꯗꯨꯗꯤ ꯀꯔꯤ ꯐꯥꯎꯏ ꯍꯥꯏꯌꯨꯅ ꯅꯪꯁꯨ ꯁꯥꯎꯅꯤꯡꯉꯤ ꯍꯔꯥꯎꯏ ꯈꯔ ꯍꯧꯖꯤꯛ ꯐ꯭ꯔꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯁꯟꯗꯦ ꯀ꯭ꯂꯣꯁ ꯁꯟꯗꯦ ꯅꯨꯃꯤꯠꯇꯗꯤ ꯕꯟ ꯁ꯭ꯀꯨꯜ ꯕꯟ ꯅꯨꯃꯤꯠꯇ ꯀꯔꯤ ꯇꯧꯏ ꯇ꯭ꯌꯨꯁꯟ ꯂꯩꯕ꯭ꯔꯥ ꯁ꯭ꯀꯨꯜ ꯕꯟ ꯅꯨꯃꯤꯠꯇꯁꯨ ꯂꯩꯇꯦꯕ ꯂꯩꯇꯦꯀꯣ ꯑꯗꯨ ꯅꯨꯃꯤꯠꯇꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯄꯣꯊꯥꯔꯦ ꯁꯥꯟꯅꯔꯦ ꯍꯛꯆꯥꯡꯗꯤ ꯀꯩꯝ ꯇꯧꯗ꯭ꯔꯦꯀꯣ ꯍꯧꯖꯤꯛ ꯐꯤꯠ ꯑꯦꯟ ꯐꯥꯏꯟ ꯚꯦꯔꯤ ꯒꯨꯗ ꯅꯥꯒꯅꯨ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯣ ꯀꯣ ꯑꯗꯨꯒ ꯀꯀꯥꯗꯁꯨ ꯀꯣꯏꯒꯅꯨ ꯑꯩꯈꯣꯏꯁꯨ ꯑꯅꯤꯔꯛ ꯎꯅꯩꯗꯅꯤꯀꯣ ꯇꯞꯅ ꯇꯞꯅ ꯎꯅꯔꯒ ꯐ꯭ꯔꯤ ꯑꯣꯏꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯀꯀꯥ ꯍꯥꯟꯅꯗꯤ ꯐꯖꯅꯁꯨ ꯈꯪꯗꯦ ꯅꯪꯅ ꯀꯗꯥꯏꯗꯩꯅꯣ ꯀꯀꯥꯁꯤꯅ ꯀꯃꯥꯏꯅ ꯂꯥꯛꯑꯒ ꯊꯣꯏꯕꯤ ꯄꯨꯟꯈꯤꯕꯅꯣ ꯈꯣꯠꯈꯤꯕꯅꯣ ꯅꯪꯒ ꯑꯃꯨꯛ ꯄꯨꯜꯂꯦ ꯀꯣ ꯑꯗꯨꯒ ꯑꯩꯗꯤ ꯆꯠꯂꯅꯤꯕ ꯍꯌꯦꯡꯁꯤꯁꯦꯀꯣ ꯗꯦꯠ 1ꯒꯤ ꯇꯤꯀꯦꯠ ꯀꯛꯑꯦꯕ ꯑꯗꯣ ꯆꯠꯂꯝꯗꯥꯏ ꯑꯣꯏꯕꯒꯤ ꯑꯩꯁꯦ ꯅꯪꯒ ꯎꯅꯔꯝꯒꯅꯤ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯅꯪꯁꯦ ꯑꯝꯇꯪꯒ ꯎꯅꯤꯡꯉꯤ ꯍꯥꯏꯔꯛꯄꯀꯣ ꯑꯗꯣ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯗꯤ ꯅꯪ ꯁ꯭ꯀꯨꯜ ꯇ꯭ꯌꯨꯁꯟ ꯀꯩꯀꯥ ꯂꯩꯕꯅꯤꯅ ꯁꯪꯗꯦꯗꯅ ꯑꯗꯨꯅ ꯕꯕꯥꯒ ꯑꯩꯈꯣꯏꯅ ꯇꯥꯟꯅꯔꯒ ꯉꯁꯤ ꯂꯥꯛꯄꯅꯦꯕ ꯃꯌꯥꯝꯅꯁꯨ ꯅꯪ ꯎꯕꯗ ꯁꯣꯏ ꯅꯨꯡꯁꯤꯔꯝꯒꯅꯤ ꯅꯪ ꯃꯁꯛ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯒ ꯅꯪꯁꯦ ꯀꯥꯏꯒꯤꯅꯣ ꯌꯥꯝ ꯍꯪꯉꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯐꯖꯅ ꯈꯪꯉꯦ ꯏꯄꯣꯛꯇꯒꯤꯅꯤ ꯑꯗꯨꯒ ꯀ꯭ꯂꯥꯁ 6 ꯀꯣ ꯀ꯭ꯂꯥꯁ 8ꯅꯦ ꯁꯣꯔꯤ ꯀ꯭ꯂꯥꯁ 8 ꯀꯣ ꯀ꯭ꯂꯥꯁ 8 ꯆꯥꯎꯔꯦ ꯑꯗꯣ ꯅꯪ ꯄꯣꯛ ꯆꯥꯏꯕ ꯌꯦꯁ ꯑꯗꯨꯗꯤ ꯄꯣꯛ ꯆꯥꯃꯤꯟꯅ ꯇꯥꯔꯦ ꯉꯁꯤꯀꯣ ꯑꯩꯅ ꯃꯥꯒ ꯆꯥ ꯐꯪꯍꯧꯗꯦꯀꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯑꯇꯣꯞꯄ ꯇꯧꯅ ꯅꯪꯕꯨꯁꯨ ꯑꯩꯅ ꯈꯟꯗꯦ ꯅꯪꯕꯨꯁꯨ ꯑꯩꯅ ꯅꯨꯡꯁꯤꯀꯣ ꯑꯗꯨꯒ ꯅꯪꯒ ꯆꯥꯕꯁꯤꯁꯨ ꯑꯩ ꯍꯔꯥꯎꯅꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅ ꯑꯩꯁꯨ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯅ ꯂꯩꯔꯝꯕꯅꯦꯕ ꯑꯗꯨꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯅꯪꯒ ꯆꯥꯕ ꯐꯪꯕꯁꯦ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯁꯨ ꯆꯥꯒꯅꯤ ꯍꯥꯏꯅ ꯂꯥꯛꯄꯅꯦꯕꯀꯣ ꯑꯉꯥꯡ ꯑꯗꯨꯝ ꯂꯣꯏꯅꯔꯗꯤ ꯀꯀꯥꯁꯦ ꯑꯗꯨꯝ ꯑꯉꯥꯡ ꯅꯨꯡꯁꯤꯒꯜꯂꯦꯕꯀꯣ ꯑꯗꯨꯒ ꯀꯀꯥꯒꯤ ꯅꯣꯏ ꯕꯕꯥꯁꯦ ꯀꯔꯤꯝꯇ ꯊꯣꯛꯅꯗꯦ ꯅꯠꯇ꯭ꯔꯥ ꯑꯩꯗꯤ ꯍꯟꯗꯛꯇꯅꯤ ꯊꯦꯡꯅꯩꯕꯀꯣ ꯑꯩꯉꯣꯟꯗ ꯊꯦꯡꯅꯕ ꯎꯅꯕ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯤ ꯃꯇꯥꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯀꯀꯥꯗꯗꯤ ꯂꯣꯏꯅꯃꯛꯁꯦ ꯏꯁꯥꯒꯤ ꯌꯨꯝꯒꯤ ꯑꯉꯥꯡꯗꯧ ꯈꯜꯂꯦ ꯅꯣꯏ ꯕꯕꯥꯕꯨꯁꯨ ꯗꯗꯥꯗꯧ ꯈꯜꯂꯦ ꯃꯃꯥꯕꯨꯁꯨ ꯏꯇꯩꯃꯗꯧ ꯈꯜꯂꯦ ꯃꯣꯏꯒꯤ ꯃꯃꯥꯡꯗꯒ ꯂꯥꯛꯄꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯄꯣꯠꯅꯤ ꯃꯣꯕꯥꯏꯜ ꯄꯤꯕꯀꯣ ꯀꯌꯥꯝ ꯍꯩꯀꯣ ꯃꯣꯏ ꯁꯣꯝꯗꯒꯤ ꯂꯝꯅꯈ꯭ꯔꯦ ꯚꯤꯗꯤꯑꯣꯗ ꯊꯣꯛꯀꯅꯤꯅ ꯋꯥ ꯈꯔ ꯉꯥꯡꯉꯦ ꯊꯣꯏꯕꯤꯁꯦ
ว่าเขางางก็ตันนงไงไอ้ที่ปุ่นจะไปกี่ช่วยเราเงินนี่กล้วยบก็ตำลาปุ่นแล้วก็จะอะตัวก็ต้องขังด้วยนี่บ่ขังน่าจะแบบนี้นะ 마세 아쿠이 나오지 않고이에 봐. 마세 보가 세이 망아들 다리 am 그래 am 끼 그래 뭐 오가 요 마야 내게 미주 아마 미미 아마다 자야 보데 따나다 마반 온기들이. 어떤 만ung다 장벌 이바 해나 요 마나. 아도 마반 이렇게 아프가 튜션 방에 염도 홈도 또 그러니네. 마반 두고제 마고 이밤들 잡아 마 보이다 해서 봐. 로래. 이제 해나. adunaniba nangi post natra nang chum thwan gi dre natra nam changal lai re adunani wana si daroga ongalai se sakam kakpa ma dani nong marak thengna ba mi de ba ai dum first time mi je makhan khan loi na ko ne ba ma na ide ne ba ni ba ji pro ko masi mana o ba ma kam ja ga hai di mana dro ya ta ro pa du ga si mai ko ko hai be bu ma na ide ai mana ya ga to Lina kakama wangan fernok sore. Atau di na mesti ingat kisah yang kaina. Kakak sini lagi zaman tahu bisa aja kan gitu ni. Kan tu kau mana? Tapi kan dia zaman cakar ni. Sakam tersar ada. Tapi tu pau pau na deh. Tu kama ayuk nung dia sang dah bani nak ko. Pada sandha dah laga pul laga samina rasi na. Atau macam tahu nak lak pane. Atau yang nung si. ꯑꯗꯨꯒ ꯅꯣꯏ ꯕꯕꯥꯒꯩꯒꯁꯨ ꯐꯣꯟ ꯅꯝꯕꯔ ꯂꯧꯅꯔꯦ ꯅꯪꯅ ꯑꯣꯐ ꯂꯩꯕ ꯀꯥꯟꯗ ꯑꯩꯅꯁꯨ ꯆꯠꯈ꯭ꯔꯒ ꯅꯪ ꯃꯊꯛ ꯄꯥꯎ ꯂꯧꯔꯛꯀꯅꯤ ꯅꯨꯡꯉꯥꯏꯕ ꯈꯣꯠꯂꯤꯕ ꯑꯗꯣ ꯀꯀꯥ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯔꯛꯀꯦ ꯄꯥꯎ ꯐꯥꯎꯅꯁꯤ ꯃꯊꯪ ꯂꯥꯛꯀꯥꯟꯗꯁꯨ ꯑꯃꯨꯛꯀ ꯂꯥꯛꯀꯅꯤ ꯎꯅꯔ ꯀꯣꯏꯔꯣꯏꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯑꯍꯥꯟꯕꯅꯤꯅꯀꯣ ꯀꯀꯥ ꯑꯃꯅꯤ ꯈꯜꯂꯣ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯑꯅꯥꯕ ꯈꯣꯠꯄ ꯌꯥꯗꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯣ ꯃꯃꯥ ꯄꯄꯥꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ ꯑꯗꯨꯒ Oji, nang aku pun nak cakap samin naro ya ko. Aduga, matan lak tang putsi ko. Nabe ade ko. Agwa khar ngam ko. Unga manga guna tong lai na ko. Sayam kap ko mali na tali. Sene ma'am, thoi bi lai ra sida. Masayam nung si. Thoi bi mama na ako masayam man ni. Masayam man ni. Thoi bi mama na. Ako ni. Adu di nang na. Cartoon ni ngamira. Kaya ngamino. Kone ngamira. Ada sahi di yang dah berkuah. Masai mini elemen kah bahang. Magi kena je growth pa ba. Moi je growth pa ba ita. Di moi longga se je mana kelas amam doi hele sahi na moi di loi han ba. Jauh mana jauh sai de lei longga sing. Ai chum giang. Phai jauh ni kan na. Di da kum ba je. Sing zu mangon moi da pa ba zu ngan tha yu. Akwai angang ani sen hawai doktor layeng farabani ai yam haidi kona khanga matung haibani ko haidi icha thoi masanga mamde adom tungda hidak tharaga kona phagi bata ba sei ju harau ya ta isona changdam mani adu me thak dam ka akhoi gisu loina ma nam irak pai matung ina oi hai bata re ko aduna masidai ji ka khoina kaimta taw bangam de ana ne na khali je lai makhai tang sida la ama ga pulle ko dadai ta ma ko thengna ra heng am ko thengna ga ne ba tam ngam de ba adu du nai na thengna ba mi kup gai ja adu nuksina pundhok pachina khwaya thoi bani ko ana khalle nuksina do ko to tham na ba tang pulho ba sina sakhi ba amun ning ba amula ka na ko hai dia khoi je kaim ta hai ba ngam de ko te ma lei ma khai nuksina na chana na ana yaw na lei ba si mangai ko na da ba yaw ba se sina na ba sha bai ba ngai ba hoi adu ne ai je karor kaya pir je ka ngai ni le te na tra ka kai khong je ka soi je ngai ba na te ba adu karor pi je pen de ba ha na gi do pi de paisa pi de su ai lai le ro je le je gi ba adu na harau ba ni ba adu paisa gi belu je le ti ba hakchang na pha dra ga di hakchang la kha pha ju dum lai gai loi kham nai de di kana na ngai doi no ko na ba ya de ko na matam na sao matam da go lu matam da pa matam na sa matam da tum ko adu nan yek pa pa mi ai ta ai bu yek pa ngam mo ta adu di khara luman ke da ka kai sem go ma pen go mai wai adu na mobile na yeng ko ai pa pa ma ko ka wai san na ge adu ka chak cha si ko tum gi na ko cho cho Rồi không? Có lắm rồi. Hả?
ꯅꯨꯡꯁꯤꯕꯩ ꯆꯥꯡꯗ ꯅꯝꯃꯒ ꯃꯆꯥꯗ ꯑꯩꯅꯤ ꯇꯣꯠꯄꯅꯤ ꯑꯣ ꯌꯣꯝꯕ꯭ꯔꯥ ꯂꯧꯒꯦ ꯑꯩ ꯊꯥꯡꯖꯤꯡ ꯈꯛꯇ ꯀꯣꯜꯂ ꯆꯥꯗꯣꯏꯅꯤ ꯍꯣꯏ ꯊꯥꯡꯖꯤꯡ ꯈꯔ ꯈꯜꯂꯒ ꯑꯗꯨꯝ ꯄꯤꯔꯝꯃꯣ ꯁꯤꯗ ꯂꯣꯏꯔꯦ ꯄꯥꯁꯄꯗ ꯌꯥꯔꯦ ꯑꯩ ꯑꯇꯩ ꯂꯧꯔꯒꯦ ꯌꯥꯔꯦ ꯊꯣꯏꯕꯤꯗꯤ ꯆꯥꯅꯤꯡꯕ ꯗꯗꯥ ꯅꯪ ꯐꯝꯃ ꯂꯥꯛꯑꯣ ꯃꯌꯥꯝ ꯉꯁꯤ ꯊꯣꯏꯕꯤꯒ ꯆꯥꯛ ꯆꯥꯕ ꯐꯪꯉꯦ ꯊꯣꯏꯕꯤꯁꯨ ꯁꯤꯗ ꯉꯥꯏ ꯂꯩꯔꯝꯃꯦ ꯕꯕꯥꯒ ꯃꯃꯥꯒ ꯑꯗꯨꯒ ꯕꯕꯥꯒꯤ ꯕ꯭ꯔꯗꯔ ꯑꯃꯁꯨ ꯊꯦꯡꯅꯩ ꯉꯁꯤ ꯕ꯭ꯔꯗꯔ ꯁꯣꯝꯗ ꯍꯥꯏ ꯑꯝꯇ ꯇꯧꯕꯤꯌꯨ ꯍꯥꯏꯗꯤ ꯕ꯭ꯔꯗꯔꯁꯨ ꯃꯥꯒꯤ ꯐꯦꯃꯤꯂꯤꯁꯨ ꯂꯣꯏꯅꯃꯛ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯝꯃꯦ ꯌꯥꯏ ꯑꯗꯨꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤꯀꯥꯟꯗ ꯑꯩꯅ ꯗꯗꯥꯗ ꯍꯪꯕꯅꯦꯕ ꯊꯣꯏꯕꯤ ꯇꯨꯝꯃꯝꯗ꯭ꯔꯥ ꯍꯥꯏꯅ ꯊꯣꯏꯕꯤꯁꯦ ꯀꯀꯥꯒ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯉꯥꯏꯔꯤ ꯍꯥꯏ ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯅ ꯊꯣꯏꯕꯤꯒ ꯆꯥꯃꯤꯟꯅꯕ ꯐꯪꯍꯧꯗ꯭ꯔꯒꯁꯨ ꯏꯁꯣꯔꯅ ꯁꯤꯜꯂꯒ ꯉꯁꯤꯗꯤ ꯊꯣꯏꯕꯤꯒ ꯃꯁꯛ ꯃꯥꯟꯅꯕ ꯑꯗꯨꯒ ꯏꯆꯥ ꯊꯣꯏꯕꯤ ꯑꯃꯈꯛꯀ ꯆꯥꯃꯤꯟꯅꯕ ꯐꯪꯉꯦꯅ ꯌꯥꯝ ꯍꯔꯥꯎꯋꯦ ꯊꯣꯏꯕꯤꯁꯦ ꯋꯥ ꯉꯥꯡꯕ ꯈꯔ ꯂꯨꯝꯕ ꯌꯥꯏꯕꯀꯣ ꯑꯗ ꯅꯨꯡꯁꯤꯕꯖꯥꯠꯅꯤ ꯀꯀꯥꯁꯦ ꯑꯗꯨꯅ ꯉꯁꯤ ꯆꯥꯃꯤꯟꯅꯒꯅꯤ ꯍꯥꯏꯅ ꯉꯥꯏꯔꯝꯃꯤ ꯍꯥꯏꯇꯥꯔꯦ ꯁꯤꯅꯤ ꯃꯌꯥꯝ ꯑꯩ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯗꯗꯥꯅ ꯉꯁꯤ ꯁꯨꯃꯥꯏꯅ ꯊꯣꯡꯕꯤꯔꯒ ꯗꯗꯥꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯒ ꯑꯃꯨꯛꯀ ꯁꯨꯃꯥꯏꯅ ꯆꯥ ꯐꯪꯕꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯐꯪꯍꯧꯗꯕ ꯍꯥꯏꯁꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛꯀ ꯐꯪꯕꯁꯦ ꯌꯥꯝ ꯍꯥꯎꯅꯁꯨ ꯊꯣꯡꯉꯦ ꯗꯗꯥꯅ ꯚꯦꯔꯤ ꯇꯦꯁꯇꯤ ꯃꯨꯁꯦ ꯆꯥꯛꯄꯩꯀꯣ ꯂꯩꯔꯝꯃꯣ ꯆꯥꯎ ꯊꯣꯏꯕꯤ ꯆꯥꯎ ꯑꯩ ꯉꯁꯤꯗꯤ ꯃꯦꯔꯥꯃꯦꯁꯅꯦꯕꯀꯣ ꯑꯗꯨꯏꯁꯨ ꯅꯣꯏ ꯂꯥꯛ ꯀꯩꯅꯣ ꯇꯧꯔꯕꯅꯤꯅ Tapi kakak ini kok. Ciao. Ciao. ꯆꯥꯛꯇꯤ ꯈꯤꯇꯪ ꯄꯦꯜꯂꯦꯕ ꯄꯦꯠꯆꯁꯅꯨ ꯀꯩꯁꯨ ꯌꯥꯝ ꯍꯥꯎꯋꯦꯅꯦ ꯄꯄꯥꯅ ꯊꯣꯡꯕꯁꯦ ꯅꯪꯗꯤ ꯍꯥꯎꯕ꯭ꯔꯥ ꯀꯀꯥ ꯃꯊꯪ ꯂꯥꯛꯄꯗꯁꯨ ꯑꯗꯨꯝ ꯆꯥꯃꯤꯟꯅꯁꯤꯀꯣ ꯃꯥꯗꯤ ꯀꯩꯅꯣꯒꯨꯝꯕ ꯉꯁꯤ ꯀꯀꯥꯁꯨ ꯅꯨꯡꯉꯥꯏꯇꯦꯅꯀꯣ ꯅꯪꯁꯨ ꯈꯪꯉꯤ ꯊꯣꯏꯕꯤ ꯀꯅꯥꯅꯣꯀꯣ ꯑꯗꯨꯒ ꯑꯃꯨꯛꯀ ꯆꯥꯊꯣꯏꯕꯤꯁꯨ ꯑꯃꯨꯛꯀ ꯐꯪꯕꯁꯦ Chinese food. ꯍꯥ ꯆꯥꯏꯅꯤꯁ ꯐꯨꯗ ꯀꯣꯔꯤꯌꯟ Chinese food pambra. Chinese ka Korean food pambra. ꯆꯥꯛꯇꯤ ꯌꯥꯝ ꯄꯥꯝꯗꯕꯀꯣ Ada mga masana ko na faridudi. ꯆꯥꯛ ꯄꯥꯝꯕ ꯃꯥꯜꯂꯦ Natin ay na nang di pa may farid China. Nang on ay mara masapay na kumain. ꯅꯨꯡꯇꯤꯒꯤ ꯐꯪꯗꯦꯗ ꯃꯤ ꯅꯨꯡꯇꯤꯒꯤ ꯐꯪꯉꯤꯗꯅ Ma'am Toybigi babana aduga brother na sumaina sinbinamaga ngasi isa Toybiga pulhanbase yam harawi maramdi isa Toybi bena lakhanung sigasu mama babana egona pau khobiraga phahondagadi habadi aigidi isa na tabanina ko aina phalang hekta kamana connect to sakani ma'am aduna dadana sumaina pau khobiraga asilaga aina phanghodaba isa Toybiga ko ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯃꯥꯕꯨ ꯎꯕ ꯀꯥꯟꯗ ꯍꯦꯛꯇ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯐꯤꯜ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯁꯤꯅ ꯁꯨꯃꯥꯏꯅ ꯆꯥ ꯐꯪꯕꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯋꯦ ꯍꯥꯏꯕꯗ ꯑꯗꯣ ꯋꯥ ꯌꯥꯝ ꯉꯥꯡꯗꯦ ꯁꯤ ꯃꯤꯛꯆꯔ ꯀꯜꯂꯦ ꯑꯅꯤꯔꯛ ꯂꯣꯏꯅꯩꯗꯅꯤꯅ ꯊꯣꯏꯕꯤ ꯑꯗꯨꯒ ꯅꯪ ꯅꯥꯕ ꯌꯦꯛꯄ ꯌꯥꯗꯦ ꯕꯕꯥ ꯃꯃꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯌꯥꯗꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯖꯅ ꯄꯥꯔꯒ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯦꯀꯣ ꯅꯥꯒꯅꯨꯀꯣ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤ ꯃꯌꯥꯝꯅꯁꯨ ꯍꯥꯏꯀꯣ ꯍꯥꯏꯗꯤ ꯏꯆꯥ ꯊꯣꯏꯕꯤ ꯃꯁꯛ ꯃꯥꯟꯅꯕꯗꯣ ꯑꯩꯈꯣꯏ ꯎꯅꯤꯡꯉꯤ ꯑꯗꯨꯗꯥꯅ ꯉꯁꯤ ꯂꯥꯛꯑꯦ ꯐꯦꯃꯤꯂꯤꯒꯤ ꯄꯥꯔꯃꯤꯁꯟ ꯌꯥꯎꯗꯅꯉꯁꯤ ꯂꯥꯛꯑꯦ ꯗꯗꯥ ꯏꯇꯩꯃꯒꯤ ꯄꯥꯔꯃꯤꯁꯟ ꯌꯥꯎꯗꯅ ꯂꯥꯛꯇꯅꯉꯁꯤ ꯆꯥꯃꯤꯟꯅꯔꯤ ꯑꯗꯨꯒ ꯃꯥꯕꯨ ꯎꯅꯕ ꯐꯪꯉꯤ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯅꯗꯤ ꯍꯥꯏꯗꯤ ꯃꯥꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯀꯣꯏꯖꯕ ꯋꯥꯅꯤ ꯑꯗꯨꯝ ꯅꯨꯡꯁꯤꯒꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯤꯡꯉꯤꯐꯥꯎ ꯅꯨꯡꯁꯤꯅꯁꯤ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯂꯥꯟꯕ ꯋꯥꯈꯜ ꯈꯟꯕꯤꯗꯕ ꯂꯣꯏ ꯅꯨꯡꯁꯤꯅꯕ ꯀꯣꯗ꯭ꯔꯥ ꯂꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯤ ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯤ ꯌꯥꯝ ꯇꯦꯜꯂꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯩꯕꯨ ꯏꯆꯥ ꯊꯣꯏꯕꯤꯕꯨꯁꯨ ꯑꯃꯨꯛ ꯃꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯥ ꯃꯍꯩ ꯐꯖꯅ ꯇꯝꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕ ꯑꯗꯨꯒ ꯃꯥꯒ ꯆꯥꯃꯤꯟꯅ ꯐꯪꯕꯁꯦ ꯃꯅꯤꯄꯨꯔ ꯆꯠꯇ꯭ꯔꯤꯉꯩꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯃ ꯇꯨꯝꯈꯔꯦ ꯁꯤꯗ ꯅꯨꯡꯉꯥꯏꯇꯕꯩ ꯃꯥꯒꯤ ꯅꯪꯁꯨ ꯂꯥꯛꯑꯣ ꯁꯤ ꯂꯥꯛꯑꯣ ꯃꯌꯥꯗ ꯃꯌꯥꯝ ꯑꯩ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯆꯠꯇꯩ ꯇꯧꯔꯦꯀꯣ ꯑꯗꯨꯒ ꯌꯥꯝ ꯑꯦꯟꯖꯣꯏ ꯇꯧꯔꯦ ꯊꯣꯏꯕꯤꯒꯤ ꯃꯈꯥꯁꯦ ꯁꯤ ꯉꯁꯥꯏ ꯍꯦꯛ ꯌꯥꯏꯃꯁꯦ ꯉꯁꯥꯏ ꯍꯦꯛ ꯀꯣꯏ ꯂꯩꯔꯝꯃꯦꯕ
ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯔꯕꯅꯤꯅ ꯊꯣꯏꯕꯤ ꯇꯧꯅ ꯃꯥꯁꯨ ꯌꯥꯔꯦ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏ ꯃꯔꯛꯇ ꯆꯪꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯁꯣꯝꯗ ꯂꯩꯖꯅ ꯊꯣꯏꯕꯤꯒꯤ ꯕꯕꯥꯅꯤ ꯗꯗꯥ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯉꯁꯤ ꯑꯩꯉꯣꯟꯗ ꯀꯧꯕꯤꯔꯒ ꯊꯣꯏꯕꯤꯒ ꯄꯨꯜꯍꯟꯕꯒꯤ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯗꯗꯥ ꯂꯩꯔꯦ ꯂꯣꯏ ꯄꯨꯟꯅ ꯄꯨꯟꯃꯤꯟꯅꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯎꯗꯤ ꯌꯥꯎꯗꯤ ꯃꯥ ꯍꯦꯛ ꯊꯥꯖꯔꯨꯗ꯭ꯔꯣ ꯅꯝꯕꯔ ꯊꯣꯏꯕꯤ ꯅꯪ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯒꯅꯨ ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯂꯩꯍꯧꯀꯣ ꯀꯀꯥꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯃꯊꯪ ꯑꯃꯨꯛꯀ ꯂꯥꯛꯄꯣ ꯑꯣ ꯅꯨꯡꯁꯤ ꯊꯣꯏꯕꯤꯁꯦ ꯉꯁꯥꯏꯒꯤ ꯋꯥ ꯉꯥꯡꯉꯝꯗꯦ ꯑꯗꯨꯝ ꯐ꯭ꯔꯤ ꯑꯣꯏꯔꯕꯅꯦ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯄꯁꯦ ꯑꯗꯨꯅꯤ ꯅꯥꯒꯅꯨꯀꯣ ꯅꯪ ꯅꯨꯡꯉꯥꯏ ꯂꯩꯀꯣ ꯒꯦꯝ ꯁꯥꯟꯅꯗꯅ ꯅꯥꯕ ꯌꯥꯗꯦ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯒꯗꯕ ꯃꯃꯥ ꯋꯥꯏ ꯋꯥꯏ ꯇꯥꯒꯗꯕꯀꯣ ꯁ꯭ꯀꯨꯜ ꯆꯠꯄ ꯇ꯭ꯌꯨꯁꯟ ꯆꯠꯄ ꯑꯗꯨꯒ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏ ꯂꯩꯀꯣ ꯃꯊꯪ ꯂꯥꯛꯄꯗ ꯑꯃꯨꯛ ꯄꯨꯟꯁꯤꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯤꯅꯤ ꯑꯩꯅ ꯉꯁꯤ ꯊꯣꯏꯕꯤ ꯃꯌꯥꯝꯅ ꯎꯒꯦ ꯍꯥꯏ ꯑꯁꯤ ꯂꯥꯛꯑꯦ ꯑꯗꯣ ꯃꯃꯥ ꯕꯕꯥꯒ ꯃꯥꯒꯤ ꯕꯕꯥꯒ ꯏꯇꯩꯃꯒꯅ ꯌꯥꯕꯒꯤ ꯉꯁꯤ ꯅꯨꯡꯉꯥꯏꯅ ꯄꯨꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯣꯝꯗ ꯕ꯭ꯔꯗꯔ ꯑꯃꯁꯨ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯗꯗꯥꯁꯨ ꯎꯠꯆꯔꯦ ꯉꯁꯤ ꯗꯗꯥꯁꯤꯅꯤ ꯊꯣꯏꯕꯤꯒꯤ ꯕꯕꯥ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯃꯤꯟꯅꯔꯦ ꯐꯦꯃꯤꯂꯤ ꯑꯣꯏꯔꯦ ꯉꯁꯤꯗꯤꯀꯣ ꯍꯥꯏꯗꯤ ꯑꯇꯣꯞꯄꯗ ꯑꯣꯏꯗ꯭ꯔꯦ ꯃꯊꯪ ꯂꯥꯛꯄ ꯈꯨꯗꯤꯡꯁꯨ ꯄꯨꯜꯂꯅꯤ ꯑꯗꯨꯒ ꯊꯣꯏꯕꯤꯒꯤꯁꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯦꯞꯄꯅꯤ ꯊꯣꯏꯕꯤꯁꯨ ꯎꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯗ ꯕꯥꯏ ꯕꯥꯏ ꯇꯧꯔꯁꯤ ꯃꯌꯥꯝ ꯊꯣꯏꯕꯤ ꯕꯥꯏ 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 ꯕꯥꯏ